Kukizo singna khundaba mafamsingda pushinggadaba pochesing faba amadi mai thabana chingbagi thabak kaya chatharakliba asi pung kun marigi manungda lephangadabani haina Working Committee of Kuki Civil Society Organizations Ukrulna Imphal East Kangpopi amadi Ukrul District Administration da matam thakre Committee asina thadorakpa cherol amana hai Mari Lainaba Authority na piriba matam asi faubagi manungda demand sing asi thabakta onthokta tarabadi tha asigi kunumdogi ahing nongyai numit humni chupna counter economic blockade togane haukiba June kun mangada Ukrul District ki DC ga paminakiba mifam amada nongmada changdabi yadraba potlam sing pushilakpada lairiba yadapan sing asi lehlaroi haina thazaba pikrabasu thabakta onthoktana lairiba asi laibaktibane Kukizo taba mafam singda pushilakpa potlam kaya Wunghon, Saizang amadi Sovau area da phaba punbagi thabak chathaki National Highway number 2 ge Sanapati amasung Kangpokpida Maitai amasung Naga group sing na tha amahena economic blockade chathaduna lairiba asida lengak nangasi fauba meeting changdaba amadi lokhatfam thokpa action sing lokhataba haibase yamna ningba kainingai amani escort ka loinana lakpa potchei puba gari kaya Kukizo ge area fauraga chatpada athingba pikidraga Kukizo singna seasonana pa potchei pushilakpada athingba piduna lairi potchei faba amadi mai thabana chingbagi thabak chathariba asida local group sing amadi Yangang Police Station gi OC su Chennai hairi makoina faduna mang takhan khraba potlam sing adu chawrakna lupa lakh tara rungki mamal oigani oirakliba fiwam asigi yenglaga Mari Lainaba Authority na pungkun mari gi manungda ayat apan yauduna Kukizo gi area da potchei pushil halakadabane maduna trabadi Kukizo miyamna counter economic blockade chatharagani maduda thorakpa afafatagi tekcha khodimak Mari Lainaba Authority na pugadabani hainasu cherol asina makatana phungdorakli